अहानबदा मरुओइबा पाउ महात्मा गांधी की मसुनुपी असिस लता राम गोविंद साउथ अफ्रीका की कोर्टना फोर्जरी गा मरी लेना चाही तरेट जेल पीख्रे MHA na numit kuntrani gi manungda illegal immigrants sing takthokkhinaba khangankhrabasu PR Leingakna Thabak OINA LOUKHATPAGI MAMI TADRI haina MMTU na phongdorakli communal violence sa chenaba sing suit at side tawnaba Assam gi CM gi wafam Congress MP Pradyuman na sagotkre महात्मा गांधी की मसुनुपी असिस लता राम गोविंद साउथ अफ्रीका की कोर्टना फोर्जरी गा मरी लेना चाही तरेट जेल पीख्रे महात्मा गांधी की मसुनुपी असिस लता राम गोविंद चाही यांखै तरुक नमथाक तौबा अमसुंग ओइदबा ngangbga मरी लेना साउथ अफ्रीका की दुर्वान लेबा कोर्ट अमना चाही तरेट जेल पीख्रे कोर्ट असिना असिस लता असि SR महाराज कौबा बिजनेसमैन अमा नमथाक तौबगी मराल थेंगनबदगी चाही तरेट जेल पीखिबने असिस लताना महाराज हारिबा मियोय असिदा साउथ अफ्रीका दा लेबा हॉस्पिटल ग्रुप अमदा लिनन हाइना खंगनबा हॉस्पिटल दा सिजनगदबा लंगी कंटेनर अहोम इंपोर्ट तौख्रे यामलबा कंटेनर सिंग असि साउथ अफ्रीका दा इंपोर्ट तौबगी कस्टम अमसुंग इंपोर्ट ड्यूटी पीनबा सेल दरकार ले पोलम सिंग अदु इंपोर्ट तौबगी फंगलकपा सेंदोंग अदु महाकिसु शेयर पीगनी हाइना खंगनखे मदुदा महाराज हारिबा मियोय असिना थाजबदगी डॉलर मिलियन 6.2 गे सेंफम अदु पीखिबने अदुम ओइनमक हारिबा पोलमसिंग असि साउथ अफ्रीका दा इंपोर्ट तौरंबगी खुदम अमता थेंगनखिदे मसिगी मतंगदा साउथ अफ्रीका की कोर्ट अमदा चथकिबा ट्रायल अमदा महात्मा गांधी की मसुनुपीनि हाइना असिस लताना सागलखिबा महाकी ओइदपादबा वारी अदु अचुम्बा मालहनबगीदमक फेक डॉक्यूमेंट अमसुंग इनवॉइसिंग साइ हाइबा खंगमंगमखे असिगुम्बा इन्वेस्टर सिंगबु कन्विंस तौनबा सासिनबा चे चांगसिंग सिजिनबगीदमक असिस असि कोर्ट असिना मरा लेरे हाइना खंगमंगमखे साउथ अफ्रीका की नेशनल प्रोसिक्यूटिव अथॉरिटी के स्पोक्सपर्सन नताशा कराना हाइखिबदा असिस लता राम गोविंद हारिबा पोलमसिंग अदु अफ्रीका दा एक्सपोर्ट तौनबगीदमक कस्टम चार्ज ओइना डॉलर मिलियन 6.2 दरकार ले हाइना क्लेम तौखे नुपी असिगी बैकग्राउंड असिदा अमसुंग डॉक्यूमेंट कया अदुदा थाजबदगी महाराष्ट्रना नुपी अदुदा महाकना हारिबा सेंफम अदु पीखे कोनाथंगदा चे चांगसिंग अदु सासिनबनी हाइबा खंगबदगी पुलिस कंप्लेंट फाइल तौरखिबने मखाताना हारिबा वकतसिंग अदु कोर्ट लाक्लबा मतुंगदा असिस लता हारिबा नुपी असि फ्रॉड एंड फ्रॉडरी केस का मरी लेना चाही तरेट जेल पीखिबनी हाइरे MHA na numit kuntrani gi manungda illegal immigrants sing takthokkhinaba khangankhrabasu PR Leingakna Thabak OINA LOUKHATPAGI MAMI TADRI haina MMTU na phongdokhre Ministry of Home Affairs na English singani kunmanga gi metara mapanda state amasung union territory singda numit kuntrani gi manungda Bangladesh amadi Myanmar dagi aina yadana sangsilakpa mitop sing illegal immigrants sing takthokkhinaba akan maya thangthokkhrabasu Manipur gi PR government na Thabak OINA LOUKHATPAGI MAMI TADRI India gi atopa state sing maru oina Assam Arunachal Pradesh amadi Tripura da mitop sing khandokpagi thabak kanna laukhali Haukiba June mapanda Assam government na illegal immigrants ahumga kuntra Immigration Expulsion Act 1950 sizinaduna tanthokhi haibagi fongfong saba pautari Manipur da illegal immigrants sing masing yamna lei haibasi miyamna ikhang khangnaraba wafamni adubu hojik leiriba PR government asina thabak amata laukhataba asi yamna laibak thibani Mitai Maitai Tribe Union MMTU na Manipur da karam illegal immigrants sing lei haibasi khandokpaga loyana makhoi bu thunamak Manipur dagi tanthokkhibagi thabak laukhatpiyu haina India government amadi Manipur government tangarang memorandum ama pisinkhre Hariba memorandum aduda 1971 gi Bangladesh War 1962 1988 amadi 2021 da Myanmar da thokiba military coup na maram oiraga Manipur da changsilakiba mitop singi matang da kupna nainabaga loinana thengkhang kaya da kilometer 409 sangba Manipur Myanmar border da changsilakiba mitop singi matang da wafam kaya pankhe British na Chin Hills ta leiba mi singbu Chin kauki Lusai Hills ta leiba buna Lusai kauki aduga Chin Lusai Hills tagi India da changsilakpa mi singbuna kuki kauki Asengbadi kuki haiba wahai si Burmese wahai ni sampuba sing haibani kuki bu maitai na khongsai kawi khongsai haiba wahai asi khongsai haiba wahai gi lon traini Chin kuki amasung Lusai buna khumjalaga jo haina khangnei Manipur da ihan hana changlakhiba Chin kuki zo tribe ti khongsai ni lising amaga chanipa nifu manga da Maharashtra nursing hagi matamda changsilakhibani Kom Aimol Anal Chiru Chothe Koireng Purum Lamgang Sakang Moyon Monsang tribe singdi Maitai Puyada Maitai Kom haina yauba thengnei Maitai Kom di Chin Kuki Zo tribe nate makhoigi lol culture institution Chin Kuki Zo ga khenei Maitai Kom yamna kuiraba matamdagi Manipur gi praja oiduna leirakhibani British na lana Chin Maitai Kom bu all Kuki oina laukhibani aduna Chin Kuki Zo gi scholar kharana Maitai Kom gi furup singbu Chin Kuki Zo tribe ni hairibasi lale Chin Kuki furup sing thengkhang kayada Manipur da changsilakiba asna maru oiba maram oiduna makhoigi population asi English singani 13 gi census ta lakh mari lising nifunipan chaniga 13 yaurakhibani historical records sing amadi makhoi masana izaba lairik singi matung inna Chin Kuki zo pumnamak Manipur gi wangbada leiba
Chin, Lusai Hills-tagi lakpa mitok ngaktani. Makoy loinamak haurakpada nomadic tribe oiba furupsingni. Makoy pumnamak Manipurgi indigenous furup nate. Makoy na Manipurgi ST lista yauriba asi lali haibagi warolsing yauri. Manipurda laiba tarabasu general category oina laigadabani Manipurgi ST lista Chin Kuki-Zo furup 13 yawi makoy sing adudi Thadau any Mizo tribe Mar, Ralte, Sukte, Vaifei, Paite, Gangte, Simte, Jo any Kuki tribe Chin Kuki-Zo furup singbu Manipurgi ST lista yahanba matamda makoygi ethnographic record India na yingsinkide. Chin Kuki-Zo furup singi mising Manipurda hengalakpagi yamna maru oiba maram singdi hereditary chieftainship leiba kilometer nifu fawa pass amadi visa yautuna changhanba yahankiba free movement regime Englishing amga chama panyankhai gi September 16 ta chana hankiba Manipurgi hana leiramba inner line permit ILP November 19 lising amga chama panyankhai da muthatkiba Chin Kuki-Zo bulana ST lista September 10 lising amga chama panyankhai mathoi dagi hauraga yahankiba amadi makoibu Constitution of India gi makhada lana protection piduna khudongchaba mayam pisinkiba income tax fawo thiandana Manipurgi chingi lamda maningtamna khunda laitahanba asinani. Myanmardagi mitop mayam changsilakpana maram oiduna Chin Kuki-Zo na maru oina khundaba district sing Churchanpur, Kangpokpi, Chandel, Tengnopol, Fairjolda khungang masing ising ichawgum hengalakli. Manipurda lana changsilakiba Chin Kuki-Zo furup singna Central Valley gi akoibada question khiduna maitei pumnamak langoi chankibagi phibam ama haujiwak mayoknari. Maram aduna May 18 da Home Minister na thokiba notification adugi khudongchaba lauraga Manipurda changsilaktuna leiriba Bangladesh amadi Myanmar dagi haurakpa illegal immigrant pumnamak Manipurda gi tanthokiba aduga loina Chin Kuki-Zo furup singbu Manipurgi ST list dagi lauthokpa asi tangai fadi haina MMTU gi memorandum aduda taksanki hairi. Communal violence chenaba sing suit at site taunaba Assam gi Chief Minister gi wafam Congress MP Padiummanna sagutkre. Assam da communal violence ki thodokta chenaba singi mathakta hek ubaga kapkadabani suit at site haiba Assam gi Chief Minister Himanta Biswa gi wafam Congress MP Padiumman bordoloina sagutkre. Congress MP asna haikibada state aduda tangdulaitadana bahonariba group singi mathakta akanba action laukhatpa mathautai. Assam gi Hindu laisang amada san makok lang silambaga mari lenana haujik state asida thokliba kangluk ki irang aduga mari lenana MP asna makhata na haikibada state aduda communal gi oiba hingsa gi thodok sing thokhanaba honariba sing akan mamuongda deal tawba mathautai loinana asigumba case sing asida chenaba singi mathakta akan be action laugadabani haike. Adum oinamak MP asna state asigi internal security da nungnang bawafam kaya fongdokladuna thodok asida Bangladesh ki miyoy sing chenaramgadra haibasi achawba wahangni karigumba chenaramba tarabadi matau karamna police amasung border forces ki kangguna border gi area da akan bangaksal tharang sing chatharabasu matau karamna makhoi sing adu changsilaklibano haibasini karigumba communal gi thodok asida Bangladesh tagi ain kaina changsilakba miyoy sing yawi haibasida achumba oiba tarabadi madu Assam government ki achawba asoiba amani police amasung BSF na chingba agency kaya hairiba sing asi ngak senaba leirabasu asigumba thodok sing asi toina thokpa tarabadi ngasi Pahalgamda tang tadaba fivam ama oirakliba asigumna state asida sum mayoknagani asigumba akiba pirakpa kaya asibu marufang namuthatpa haibasi Home Minister amasung Chief Minister gi daitani. Assam gi Chief Minister Himanta Biswa Sarma gi maikaidagi state aduda to religion theory gi thawong ama chathariba asi kanglup singi marakta khaidok khaijin tawba politics aduni leibak asida RSS amasung Muslim League na two nation theory propose tawriba adugi wafam pusiladuna MP asna makhata na haikibada India ning tambagi matam aduda hairiba wafam adu Congress amasung Mahatma Gandhi na reject tawkhrabani Assam gi Chief Minister masamak na Congress tagi toktuna BJP da yawkhraba matung political approach ama oina communal gi thabak asida encourage tawi hainasu maral sikhi.